Malemgi atai mafam singda pangthoknabagum World Red Cross Day gi thoram ngasi Indian Red Cross Society Imphal East District Branch na sinduna Jenims ki Blood Center and Transfusion Unit ki conference hall da pangthokre Keeping Humanity Alive haiba theme da World Red Cross Day ga mari lainana mamang thagi nipan dagi thabum ama chupna chotharakiba thoram loisinbaga loinana pangthokiba ngasi gi World Red Cross ki thoram aduda Art and Culture ki Deputy Director G Dharmadas IRCS Imphal East District Branch ki Chairman Dr. N Amul Kumar amadi Jenims Blood Center ki in charge Dr. Surjit Konsamna mathang sinna Chief Guest President amadi Guest of Honor Rena Saryaki thoram aduga mari lainana IRCS Imphal East District Branch ki Chairman Dr. N Amul Kumar na hai World Red Cross Day si Malemda Red Cross ki movement ama haudoklamba Henry Dunanpo ningsing boina mahaki mapong numid asida thoram asi pangthokpani thoram asi malemge tongan ba mafam singda pangthokpada natana leibak asige tongan ba district singda pangthokli Red Cross movement asi myoibana myoiba kunaida mateng pangba haiba wakhalona sida linkhatkibani myoibana myoibabu nungsiba haiba asi adumak lengdana leihanba haiba thimda pangthokpa ngasigi World Red Cross ki thoram asi handak chahi gi oina IRCS amadi Manipur Red Cross Society na thama chupna tongan ba myoiba kunai gi thogal gi damak thoram kaya pangthoktuna lakli thoram singa ngasi World Red Cross Day numit asida loisin bane Indian Red Cross Society Imphal East District Branch na myoiba kunai gi damak tongan ba thabak kaya paikhatuna lakli hauzik lamdam asida thokliba irang asigi chaitheng phanglaba singda branch asina tongan ba mateng kaya pangki handak akan ba nong lainung sidamadi lenyaw na chukiba nong aduna sokhalaba singda ahan bagi oina tangai fadana changba polam sing mateng pangki baraga sida matam gi oina igi awat pa leihandana ba branch asina voluntary blood donation camp sing pangthokli thabum ama chatharakli ba thoram asigi loisin bagi thoram ama oina ngasi relief camp ama da chatuna chaklen ama chamina duna camp asida leiriba singda psychosocial support pibagi thoram ama so pangthokani haina bang makata ki Indian Red Cross Society Imphal East District Branch na su Jin Henry Dunan buningsing bo ina hai diba thoram si pangthok sari thoram asigi tasengna theme di Keeping Humanity Alive hai bani akoi gi mioi bana mioi bu nungsi ba se adum hingduna lehan ba hai ba theme asida pangthok sabani Red Cross movement asi tasengna mioi ba jati bi demakta mateng pangba asigi wakhalonda linkat chagi bani asina maram moiduna akoigi handaki chahi isdi Indian Red Cross Society nasu andagi Manipur Red Cross Society nasu thama chupna Red Cross movement je pangthoi nahan April gi tang 9 dagi haurukhibani ada ngasina lotion ba World Red Cross gi closing function ni ngasigi thoram aduda Red Cross Society haudoklamba Henry Dunan ki mafam da haikalai katam duna ikai khumnaba utki thoram aduga mari lainana Jenims ke Blood Center and Transfusion Unit ta voluntary donor Nifu Mathoi Romna Saruyaduna blood donation camp amasu pangthoki loinana thoram aduda voluntary oina i kwaidagi masing yamna pikiba myoi mari yauna ngasi pangthokiba voluntary blood donation camp aduda ep kiba myoi singda certificate amadi kudol pot piduna ikai khumnaba utki